Imes paudamiyang tabiri basimbo ahan mamaktada binitana taram noksa bagaloyana kurumjari. Hauzik paudamasi maroy pau thamjari. War on drugs hawatpa bike and LMB rally amalam thakre. Azadi ka Amrit Mahotsav tharongi saroma oina public lecture ama pangthokre amasung mikhal pangthokadoriba Meghalayada account chandaba yamlaba sempam phagatkre. Mapungaba palobirasi. Chief Minister N. Biren Singha ki paliba government na zero tolerance ta lamdamasta ngasigi mirolbu drug tagi kanana ba honariba war on drug ki mission bu ngasigi Manipur gi mipung khudimak na rajniti ki khudong chaba thidana miyam hupna hona minabagi matam adu yore Kangla Tongbigi Vijaynagar Hindi School dagi lamthakiba bike and LMB rally kam awareness program haina mingthon ba CM N. Biren Singha gi war on drug pu sagot po oina sin kiba rally ama lamthabagi thoramda Social Welfare Minister Sri Haikam Dingo Singhana haikibani. Mantri na haikibada People CM haina khangnaraba Sri N. Biren Singha gi lamjing makhada paliba BJP government asina thamoi sengna honariba war on drug asibu kanagumba political party singna pukning thogot pibagi mahutta negative criticism piribasi yamna laibak thibani. Any government amana honariba miyang ya phaba thabak thoram singda any political party singna positive suggestion piba amadi good cooperation dakar oi. Ngasidi CM N. Biren Singhana mahaki akanba commitment amagaloyana honabadagi singi lamda popi manghanbada khungi ningthau amadi tongan ba lup yauna miyam hupna sagonarakli masimagna Manipurdagi popi pambi manghanbagi thaba asi oiroi haina khanaramba dugi tayonabada CM Birena honabadagi ngasidi Manipurdagi matam kharagi matungdadi popi pambi pumut mutkragani maramaduna war on drug mission hek palakpa matamda CM N. Biren Singha gi mingdi mathanta dum history da puthokcharaklani ngasigi rally eduda punna biker yauna miyoi sahum henbana saruk yaki stop poppy plantation save forest save Manipur gi thimda oiba rally edu minister na lamthaki Kangpokpi District Police na Kobru Hill Range ki noksak thangba sarukta paksana tharamba popi sing yanthatpagi thabak ngasisu makha chathari thasi tramapandagi chingsang paring asigi tongan ba maphamda tharamba popi sing adu Kangpokpi Police Imphal West Police Sanapati Police Imphal East Police Manipur Home Guard 4 IRB 5 IRB NAP Kangpokpi Forest Liangmai Naga Council Eastern Zone amadi Makui Village ki khunja singna yanthatuna manghalakibani ngasi mangani sunba numit asidasu district asigi SPTS Bikramjit alusingba personal chani henbana singsang paring asigi ti khono phai amadi Beljang Village ki lam ekar humpu henbada tharamba popi singadu yanthatkibani popi yan baduga marilena SP Bikramjit na Kangpokpi District Police na district asagi drug maru phangna muthatna bagi pandamda sangslakliba popi yan bai thaba asi leptana sangsin khini district police na distress da popi pambi ama phawba makhata na haudana ba sangsileba khongjang asida miyamna su support tobiyu haiki Kakching District Police Commando na Commando Personal mangadagi yamlaba drug amadi paisa phagat kibagi case adu Central Bureau of Investigation CBI da sinau haina haibada hauzik paliba BJP gi lenga ki lusingliba CM N. Birena kumja lisingani tarani thoidagi lisingani tara taruk phawbagi case kumapan CBI da sinagani haina phongdokiba wafam angakpa phawi drug ka mari lena ba case sing khudima hekta sinabiyu Congress ki oinadi akaiba karimata leite khudimak taramno okjai haina Manipur Pradesh Congress Committee ki Secretary P. Bangkim na phongdorakli Kakching Block Congress Committee Wobogai Block Congress Committee Yanglam Block Congress Committee amadi Sugnu Block Congress Committee gi maroiba thaupuba singa saruk yaduna Kakching Kaithal da laiba Kakching Block Congress Committee gi office makhada
पांगथोकपा ड्रग का कोनना फाखिबा कमांडो पर्सनल मंगागी केस सीबीआई दे सिनौ ड्रग असिगी असेंगबा मपु फागतलु हाइबिना सिंगबा डिमांड सिंग तक्सिलदुना पांगथोखिबा वकत मिफमदा मथकी वाफम असि बंकिमना फोंदोखिबनी बंकिमना मखा तारादुना हाई मणिपुरदा लैरिबा नहारोल मयाम असि कलहौनबा होनसि हाइबा तारगदि ड्रग फारिबा सिदा असेंगबा मपुसिंग अदु लोसिंदना लेंगाकना थंबिगनु मणिपुर की खलगा असान मिराई नाइदबिदा चैराक पियु यामलबा सेंफम पुथोक्तुना ड्रग चाउना चाउना ललोनबा सिंगबु थिदोक्तुना चैराक फंगनसी ड्रग पुथोक पुसिन खरा तौजरिबा खरा फारगा तोकपा असनदी मियामगी पुंसी कनबा ngamloi मरम अदुना ड्रग की केस असि सीबीआई दा सिनरबा मतमदा असुंबा अदु फंगनी हाइनसु फोंदोखि ngasi gi wakam mifam adu chathaba minute 95 rom surakpada MPCC ki general secretary Bankim na wa nganglingada SP Kaksing Sre Bhasna Luchingba police ki kangbu ama lagduna chathariba wakam mifam adu DC dagi permission lawraga tawba oidabanina toknaba khanganbadagi khudakta wakam mifam adu loisenki आजादी का अमृत महोत्सव थौरंगी शरोमो ओइना पराक्रम दिवस अमदी नेताजी सुभाष चंद्र बोस की चाम कुंतरुक शुभ मपोक कुमन थौरंगी मांगोइना नंगसी जीपी वुमेन्स कॉलेज इम्फाल की सेंट्रल हॉल दा पब्लिक लेक्चर अमा पांगथोखरे इंटेलेक्चुअल फोरम ऑफ नॉर्थ ईस्ट मणिपुर चैप्टर अमसुंग जीपी वुमेन्स कॉलेज इम्फाल दनमंजुरी यूनिवर्सिटी पुनः खुसमना सिंधुना नेताजी Azai Hind Pulse and Indian Freedom Struggle haiba hiramda pangthokiba public meeting aduda Rashtriya स्वयं सेवक संघ RSS की जनरल सेक्रेटरी दत्तात्रेय होसाबालेना अथवा मिथुंग अमदी दनमंजुरी यूनिवर्सिटी की वीसी प्रोफेसर एन राजमोहन सिंहना थौरम मपु ओइना सरुक याखि थौरंगा मरिलेना RSS की जनरल सेक्रेटरी दत्तात्रेय होसाबालेना हाइकिबदा सुभाष चंद्र बोसना लौरंबा थौदांग सिंहबु सिंगथारादुना हाइकिबदा भारतना निंखा तमनबगिदमक लौखिबा थबक थौरम सिंहबु अमुक नहौनना पनखि इंडिया ने लिसिंग अनि कुनमाथोइदगी पराक्रम दिवस पांगथोकपा होरकपा सिन्ना अचौबा चौथोकचबा अमा ओइरी नहा कया बुलमजिंग लंबा ममालेबाकपु नुंगसिबगी वाखलोन सेलहंदुना हगोलकलिबा मिरोलदा सक्ताकलंबा हेरो अमनी हाइबदा हाइमनबा थोकलोइ असिगुम्बा मागी मपोक कुमन थौरंगा मरिलेना इंडिया पुंबदा पांगथोकदोरिबा पराक्रम दिवस असना तुंग कोइना मुनाइदना लेहौरगनी हाइखि ngasi gi tharamadda speaker cabinet minister sing MLA ex MLA chairperson vice chancellor sing director sing amadi registrar sing amadi principal na sing bana saruk yakhi thorongi manung chana ina khulaba kala sanskriti gi masak sing uhanduna ayeng basing gi pukning sumatki Dr. Yaikhomba Tauremna LUVACL Kangmong Tongbram KYWC Kangmong Maisnam NCK Kangmong Maisnam Maning KLYGC Kangmong Langol Jangba Kusam Naraga Mega Healthcare Amangasi Government Primary School Kangmong Tongbram Da Pangthokre Mega Healthcare Masida Medicine Psychiatry Eye Dental Cardiac Surgery Urology Orthopedics Gynecology Pediatry ENT Skin Neurosurgery General Surgery Radiology na singba makhalgi anaba singda pre-consultation, pre-medicine, pre-ultrasound, pre-ECG, pre-lipid profile test, pre-hemoglobin test, pre-sugar test tawba yauna laboratory test tawba amadi spectacles da discount piki. Mega Health Chemist puna specialist Dr. Taramapan saruk yaki. Thoranga Marilena Uripo Somleka Deleba Angel Children Hospital da Child Specialist oina Thaupuriba Dr. Yaikhomba Taurem na hai Mega Health Chemist lising ni tara manga dagi horaga leptuna pangthoktuna lakpani COVID na maram oraga sahi ani de leplure adubo Dr. Amadi patient ani gi marakta leiba relationship asi hena phagatnaba hotnaba oina makhatana pangthokpani matung tarakpa sahidadi remote area haibadi medical facility ningthina phangdaba maphamda medical chemistry pangthoknaba asa thamli miyamna su support tobiyu medical chemistry da hidalang thak khudimak lemna pigani loyana reagent dakar leiba testing da su zada nipu discount piraga tawjabani haiki Public Health and Sanitation in Lanka Chochampur Town haiba thimda seminar amangasi Chochampur gi New Lanka da leiba Centenary Hall da pangthokre
State asigi ani shuba town horiba Churachandpur grassroots level dagi develop tongnaba tongan-tonganba lamdagi expert professional amadi thabakdagi potharaba lengaki officer sing yapunba langka bijana seminar asi sinbani ngasigi seminar aduda DC Federal District Holeland Guite IS retired CMO Churachandpur Dr. V. Shipao Dr. L. Pimate Manipur Government Additional Chief Secretary B. Bunlumangna resource persons sing oibagloina civil society leaders sing educationalists business sing church leaders sing NGO sing amadi atai miyoi kyana saruk yaki seminar asi sasar lamka vision is chairman and national nat haudoki United People's Revolutionary Front of Manipur UPRFM na India ki Republic Day numit 26 January 2023 da pung 19 general strike laukthokre UPRFM na sahi khuding ya thingba thamdana lakpagi soroma oina handak sahi sigi oina su colonial India na pangthokadoriba Republic Day celebration 2023 asiga kanglai paki puwari kunailon amadi miyanga mari amata leinadaba amadi masagi wahanthok loilamgi China khangliba Wesia lamdamgi phurupsa singda leitaba maramna UPRFM na Manipur lakliba tang kuntaru hawbagi ahing nongyai chabuktagi hawraga numi asigi numidawairam pung taruk phawba pung 19 general strike lauthokle haina UPRFM gi Information and Publicity Secretary thorakpa Zerol amana phongdorakli general strike da makal khudima gi singthal lepiduna yum de leiduna loima pugi thoram thosel sing asibu yaningdabu utuna lepina bawa pham thamrakli loidana strike asina lamdam asida emergency hiram singna thabak toriba dharma karma ga mari lenaba thabak sing amadi e pawgi lamda thabak toriba singdi consiloi haina su Zerol asna makhatari Bania Repertory Theatre ki kunthang suba mapo kumon thoram pangthok pagaloyena theatre asigi production play oiriba imasu utkre ngasi high school police line laiba Manipur Dramatic Union da pangthokiba thoram asiga mari lena chief guest oina saruk yakiba Manipur Legislative Assembly Speaker Thoksom Satyabratana hai theatre ki khongjal asi yamna tapslakli ba khongjal asi matau karam na mangjul thangna pang pukhat kadage haibadu khanaba matam oire isai natraga lilana singba tawbadadi babok na pik thali adubo theater play ama utpa matam dadi yengbina ba babok yaude maramasna theater bu chakhatna ba amadi hena maru changba theater ama oirakna ba honabada mayam puna honaminasi mahaki maikai dagi su pangbe aba mateng pangani haina thajaba pikhi Thaurangi President Warol Piraduna Manipur Culture and Council is Chairman K. Radha Kumar Singha Retired IS na hai theater ki babok lecture basi yamna seriously khanaba matam oire masi audience ta tainapam thokte theater toriba ekhoi masel na kari choirabage haibadu khanaba mathok tai praja gi amadi babok ki mihuldu theater toriba singna khangadabagni haina lowi masi khangi hairagadi prithvi gi oina phawraba Lyric kaya paduna makhoigi thakna kadai de lei amadi ekhoigi thakna kadai de lei haibadu nainasi dramatic literature gi matangda theater personality singna kupna khanaba amadi theater toriba singa babo kalainariba mariasi khangna si haiki Sandel district ki tongan ba jati manga gi khul tarama pangyapun babodi amo riba St Paul's Parish ki numit humni suna satharakpa golden jubilee gi thorong ase Sandel gi MLA SS Olis Langkang na athoba meeting hoidna loisin kre Rooted and grounded in love haiba theme da Sandel district ki liwa saning de leiba St Paul's Parish Center da pangthokiba golden jubilee edu gi loisin bagi thoramadu da Most Reverend Dominic D.D. Archbishop of Imphal na golden jubilee monument ki blessing pi ki bagaloyena Sandel gi MLA SS Olis Langkang na golden jubilee monument ki maikum hangdoki thoramadu gi ani shuba amasung ahum suba session da RIMS ki assistant professor Dr. T.S. Gerald Monchang Assistant Professor C.S. Monica Jasmine, Assistant Teacher L. Benedict Amasung Lecturer N.G. Blaise na Moderator Sing Oike. Tharamadu ki saramo oina MLA SS Olis na Golden Jubilee gi Shabina Ramasu release tawkibagloyena miyamda wangangki. Tungda Golden Jubilee celebration ga marilena pangthokiba competition sing choir competition Bible skit choreography amadi talent show na singbagi result sing lokthokpagloyena manamathum sing suyen thoki.
Village Community Progressive Committee BCPC Manipurgi Irong branch ngasi hangdokiba loyena branch asigi thaupugadaba singsu wasak lokre BCPC Manipur headquarter gi lising makhada ngasi Irong se saba makha lekai da pangthokiba thongmi sing wasak lobagi thoramda MPCC gi working president thausu puriba wobagai kendra gi hanagi MLA Mohammad Fazur Rahim na athobe mitunglen BCPC Manipur gi chief advisor Puyam Asong thoram mapu amadi BCPC Manipur gi advisor SM Ibom Sana Khanai Mitunglen Sing Oina Saruk Yaki Thoram Mapugi Warolda BCPC Manipur Chief Advisor Puyam Achona Lamdamasi Yaipa Thorangi Damakta Look Asna Paikalak Pathabak Thoram Singda Irong Kulgi Miyamna Sagot Piu Haina Miyamda Apil Toki Impal East District United Clubs Organization IEDUC Ogi Taratres Suba Foundation Day Kurai Ning Thobung Lekai da Leiba Puribi Puraba Community Hall da Pangthokre Tharamasida All Manipur United Clubs Organization Amukogi President Phairoijam Nando Luwang Nasib Guest Impal East District United Clubs Organization IEDUC Ogi President Duijo Takhelamba President Pore Lemaro Mera Paibia Punba Manipur President Longjam Mem Chobi Amadi All Manipur Women's Voluntary Association Amawawagi President Yung Khaibang Punjarani Anina Guest Honor Sing Oiki Aduga Peaceful Club Kurai Ning Thobung Lekai President Laisram Mangal Sana Maitena Special Guest Oiki Impal East District United Clubs Organization Laikhidraba Hanagi Thomi Mari de Laikatuna Kai Kumnabotina Hodokiba Thoramasida Chief Guest Oina Saruyakiba Amukogi President Phairoijam Nando Luwang na Phongdokibada Haujek Manipurda Ainga Sai Khal Kairatuna Ingba Matamda Yamna Hena Ingba Duga Saba Matamdana Ka Hena Saduna Miyamda Waba Kaya Khangliba Asidagi Koknaba Club Amadi Maira Paibi Singnasu Hiramasida Mayeng Thamlaga Thabak Tominasi Manipur Sing Yampham Kayada Uwa Patang Lian Thatpa Madi Mai Thaduna Kokthok Laba Matungda Patangana Popi Thariba Dugi Mahutta Manama Singamadi Uhai Wahi Oina Tharam Labadi Hana Umang Kothokiba Duna Environment Yamna Chauna Sohan Krabasu Nakalamada Karigumba Kanaba Kharadi Oiramgadabani Adugi Sumathakta Singmi Tamigi Marakta Hena Nungsinaba Hengat Padanatana Manipur Kaithal Kayagi Magunsu Hengatlambani Haina Makhataki Border area da Lairiba Ngang Singbo Mahima Singi Lamda Hena Mangzil Thaba Madi Mithoi Mihenba Ohenabagi Pandamda Indian Army na Chatharakpa Civic Action Program Saroma Oina Headquarter 27 Sector AR Headquarter IZR South Ki Miyang Makhada Kuga Battalion Assam Rifles na Sinuna Impal dagi Delhi amadi Amritsar Phauduna Mitara Tarukni Chatkiba All Girls National Integration Tour ngasi halakpada taramna okre Churachandpur District Singhat Subdivision ki manung dalaiba school singdagi mahiroi nupi masa tarat ojani yauna tour aduda saruk yaki Dimapur Delhi amadi Amritsar ki waga border phauba satkiba numit tara tarukni khongsa du 27 sector Assam Rifles Commander Brigadier Michael D Sauzana taramna okay Touristagi Mahiroi Sina experience kaya Pangduna Madi Rashtrapati Bhavan Changduna Bharati President Draupadi Murmugo Unabagi opportunity Phanganbagi Damal Assam Rifles Puthagapa Phongdoki Loyana Makhoina Phanglakpa experiencing Yamna Kanaba Mongda Sijinagani Haibagi Thajabasu Piki Moirang Tem Ningol Basaspati Mayum Ongbi Loria alias Nanaugi Misigi Mayokta Semkiba JSC Nangasi Kaisampa Thoksom Lekai da Wakami Phama Sathakre Wakami Phama Duda JSC Convener Songtham Iboyaimana Misi asi Singnaningai Oi Kunai asi ki nupi oibi sing sathariba tongan ba tamthiba thodok sing amadi asi batana mangjabagi mawong ama lakliba si lengana miyeng sangduna chapchaba thabak paikhat piu misi asi akan mawongda yaningde haina mahakna phongdoki lengana misi asi ga sum balang lalang jim putho u haina misi asi ki mayota semkiba JSC na Chief Minister Banglotam na memorandum Naba Lakiba Singh Nitai Pachu Thekta Police na Thatuna Khongjang adu Laksinki Lamdamasta Khundariba Maitai Pangal Singbu Scheduled Tribe List Salhanbiyu Haiba demand Toduna Lamdamasi Tongan Pham Singda Khundariba Maitai Pangal Singoiba Apunba Mipha Amangasi Khetrigao da Leiba Aba Ground da Maitai Pangal Scheduled Tribe Demand Committee na Sinduna Pangthokre Pangthokiba Tharamadida Committee asigi spokesperson Masud Maibam na hai Maitai Pangal Singasi Islam Lining Chacharabasu Maihorol dagi Maitai amadagi Laurakpa Nat amadi tradition ngakna satuna laklambani adubu mapangi sapu kaya lakpadagi hairiba
masing yamjadraba maitai pangalsing asi lamdam astagi mangkhiba yabagi akiba lakpadagi furup asibu kanjanaba lambi thirakpada Indian Constitution gi makhada ST list ta salhandrabadi hairiba furup asi kanba ngamloidaba maramna maitai pangalsing busu ST list ta salhanaba committee semduna 2014 dagi khongjang haurakpani Masida hairiba khongjang asi miyam sanga sogotuna mangkhigadra haina singnaba leiriba furup asi kanjabada mateng oinaba haiduna ngasigi miyam tinba mifam asi pangthokpani phongdokhi ngasigi mifam asi matung warep kaya loduna maitai pangal singbusu lukhi gadoroba hi amada tongduna leiriba stagi ngakthoknaba mapangi sapusing changhandana thamnaba khongjang kaya sangsenaba hotnagani asumna furup kanaba hotnaduna chap manaba thak amada hingba ngamnaba committee asna sinduna sangsilakpa khongjang sing adu miyamna sogatpiu haina mahakna makhata ki mifam aduda amata oina warep mari lokhi hairi Top Nauria Gram Panchayat pu plastic free zone oihanabagi pandamda Panchayat sigi manungda leiba village level federation amadi local club singna ngasidagi plastic free zone campaign hodokre 10 Top Nauria Jila Parishad amadi Top Nauria GP gi ngaklo makhada Panchayat sigi akoibada miyangi khongcha chatuna pangthokiba awareness ki matangda wa ngangladuna Imphal East ki hanagi upadhyaksha Khetri Tamana Panchayat sigi manungda leiba singna Sangsiliba khongthang asi sogatpiu Panchayat sibu plastic free zone oiba panchayat ma ohensi plastic na piriba saitheng sing aikhoina khanglaba ngakni BLF amadi club singna plastic khongala matungda marilenya balenga ki miyoi singda khusinna khigadabani plastic na miyoi ba kunaida landarakpana ngasidi akoibegi phibamda tongan tongan ba sapu kaya pirakli sapu singasi ngakthokpa matamda aikhoi khudingi thodang lei haiki Mikhal pangthokadoriba Meghalaya gi East Jaintia Hill District ke manung chanba khungang amadagi account chandaba lupa lakh tara henbagi sampham authorities na phagatkre sampham adu sutga saipung constituency gi ungkyang village dagi Assam lom dagi lakpa tongan tongan ba gari ahum dagi phagatkibani Meghalaya Chief Electoral Officer FR Kharongor na haikibada District authorities na lupa lakh tara lising humdran thogi sampham sutga saipung assembly seat dagi phagatkibani East Jaintia Hills SP Jakpal Dana na haikibada Assam dagi lakhiba gari sing dagi phakiba sampham sing adu valid document puthok pangamkhide sutga saipung constituency asi sel yamna sangba assembly seat amani haina election commission na khangba maphamni seat humpu leiba Meghalaya assembly Mikhal February 23 ta pangtholaga March anida vote masing thigadoribani Sainada January 12 amasung 18 gi manungda COVID ka marilena miyoi lising 12 hospital singda sikhi haina top health official amana phongdokhi yamlaba miya amasu leina sanare haiki January 13 phawbada Sainada miyoi lising humpu COVID na sikhre haina wafa amasu leikrabani adum oinamak pawadugi matangdadi antivirus control tawre haiba wafam Beijing na phongdokhiba leikhibana Asumba report ni nate haibagi tangdangbadi khangdri hairi China gi sahi hobagi luna New Year numitta imung manungi miyoi Singapore pangthokpa yauna ba China sinba tungna miyoi lising cha kayana travel tawnakhibani maduna maram oiraga COVID na miya ama infect tawnabagi tangja laikhi hairi California da nomai kapagi tholokta miyoi mapan sire thaudodu Los Angeles tagi kilometer 300 lapa city amada thokibani mafam aduda laiba ethnic Asian singna Lunar New Year pangthokpada jagoi saduna party tawki numidini pangthokpa tharamadуда miyoi lising cha kya tinki Monterey Park City da seafood barbecue restaurant ki siungwa joy na haikibada miyoi humla laga restaurant adu thonglona ba hairakhi machine gun paiba nipa ama leiba uki Monterey Park asi Asian American miyoi lising humpuma thoram leiba mafamni hairi charang naba marakta nomai pangkapta kapadagi miyoi mapan asi sikhibani hairi sanabagi pauda Dynamic Youth Club DYCM Moijing na siduna mamang thai kunmanga dagi hoduna thobal Moijing da leiba Moijing Sports Ground sanarakiba 13 suba T20 state level Open Tennis Ball Cricket Tournament TM Trophy 2020-23 gi winner Azmi 11 Moijing na oikre punna team tara tarna saruk yaduna sanarakiba tournament asigi ngasi loi sanakiba final match ki thoramda
MPCC की प्रेसिडेंट ओइरिबा वांगखेम केंद्र की MLA के मेघचंद्र सिंहाना अथब मिथुंगलेन खंगाबो केंद्र की MLA ओ सुजा कुमार थरमपु DM कॉलेज ऑफ कॉमर्स की रिटायर्ड लेक्चरर डॉक्टर खैरुद्दीन शाह अमदी DYCM की प्रेसिडेंट मोहम्मद सिराज अहमद अखना मिथुंगलेन सिंह ओइना सरुक याखी ngasi की फाइनल मैच दा LSCA वांगोइबो अजमेर 11 ना माइथीबा पिरमलगा टूर्नामेंट असगी ट्रॉफी की मपु ओइखिबनी ngasi की फाइनल मैच की विनर अमदी रनर्स अप अनिदा मिथुंगलेन सिंहना ट्रॉफी मेडल अमदी सेनगी मनासु खुजिनखी हौजरबदा मरोयपा मुकाना थमजरी वार ऑन ड्रग्स सगोटपा बाइक एंड LMB रैली अमा लंथाखरे आजादी का अमृत महोत्सव थौरंगी सरोम ओइना पब्लिक लेक्चर अमा पांगथोखरे अमसुंग मिखल पांगथोकदोरिबा मेघालयदा अकाउंट चंदबा यामलबा सेंफम फागतखरे ngasi gidi paudam pijaba matang asolution jare miyeng tabiri basingbu khurumjari